ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯔꯝꯗ ꯊꯤꯕ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯗꯅꯕ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯏꯔꯥꯡ ꯑꯁꯤ ꯌꯥꯅꯔꯦ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯊꯣꯛꯂꯛꯂꯤ ꯑꯩ ꯏꯁꯥ R.K. ꯂꯛꯁꯃꯤ ꯗꯦꯕꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯟꯅꯥꯏꯀꯝꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯉꯔꯥꯡ ꯇꯥꯡ 22 ꯖꯅꯋꯥꯔꯤ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯝ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯈꯨꯒꯥꯝꯄꯥꯜ ꯑꯅꯤꯅ ꯁꯤꯟꯖꯗꯨꯅ ꯉꯁꯤꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖꯂꯥꯡꯖꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯅꯔꯦ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 90,000 ꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯁꯨ ꯃꯦꯟꯇꯂꯤ ꯍꯤꯜ ꯕꯦꯁ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ आर्म मिलिटेंट सिंह अखोई फ्रीली मूवमेंट तौरकांदा ngasi gi mafam asina mafam kayada koi nihat ni torpa aduga mi report nei rakanda video viral rakanda akoi masen gi marakta nusi sanada ba gi thawong divisive policy India government na silak pasa masi akoi khudak te lepiu haidana India government akoi haizani aduga makhata rakpada masi gi akoi gi ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯔꯝꯗ ꯊꯤꯕ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯗꯅꯕ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯝꯖꯔꯤ